Home Minister na Cheirakpadagi MLA sing Delhi dagi Chellakle. India Alliance na India government ki mathakta thajadabagi motion pukhalakhraba matungda paukhum pidringaida Prime Minister unahunaba Imphal thadokiba ruling party ki MLA nifu Union Home Minister Amit Shah na Cheirakpadagi ngahan ahing Delhi dagi Imphal da senthok narakle thajaba yaba mafam dagi phangba pauna hai Delhi da kem tawduna lerakhiba MLA nifu aduna Prime Minister da wafam taruk yauba memorandum ama pisunke memorandum adu hek phangbaga Union Home Minister na Manipur da leriba Chief Minister Nongthongbam Biren da telephone tawrakhi amasung MLA nifu adu khudakta kauthokadabani haina warning tawrakhe pawasina makata na hai Home Minister ge asau baduna maram oiraga BJP Manipur ge in charge suwairiba National Spokesperson Sambit Patrana MLA nifu kadai da leibage haiba thirakhe mahaknasu MLA sing adu haukiba hing nongandringai gi manungda Delhi dage Imphal da hankigadabani haina akanba wafam phongdorokpadage charter flight ama wairaga ahing nongyai MLA khaibok ama hena Imphal da thunglakhe lemhauriba MLA sing adu Delhi da leiba yaraktabadage Kolkata da hing yarek nakhi amasung ngarang numit jungba matungda Imphal da thunglakhi haire Union Home Minister na MLA ni fu adu thuna Manipur da hankinaba warning tawrakpaduge maramde center na lawgadoriba ware badu MLA ni fu na pressure tawraga lawba tahandana ba amasung maningtamna thabak tawi haibadu nakal animakta unanabagi damakta ni haire majority wariba maitaiga nagagi MLA singa pulap pullaga makhoina tawrakpa demand adu haujiki matamda chanade maduna state asida hena irang hengalakani hainasu chairakhi haina pawasina makhata are panba yabade Prime Minister Narendra Modi da laingak paibada yauba MLA sing na khuyak piduna pisunkiba memorandum aduda mapung oiba demand taruk yawe demand sing adude suspension of operation su handokpa Manipur da NRC chanahanba Autonomous District Council gi mapangal kangkhadanba sing amasung tamdagi khulai mapung phana lokhatpa kuki sing na taliba separate administration yadaba made tangdu leita ba hanjilangna ba wari sana ba hoba hairiba sing asine MLA sing adu tha asigi nipan amasung mapanda Imphal thadok nakhiba nei makoina Prime Minister unanaba Delhi da yamna kanna honakhe adubu unaba phangkhidai maduna maram oiraga makoina memorandum adu Prime Minister office ta pisunkiba nei Home Minister Amit Shah na MLA sing Cheirakpa made Tallakhiba Suklei Leite Minister Dingo Manipur da hojik thokliba kanglup ki irang asiga mari leinana Bharat ki Prime Minister Narendra Modi da memorandum pisinunabagi damak Delhi da satkiba ruling party gi MLA ni fubo Union Home Minister Amit Shah na Cheirakpadagi ngahan ahing Delhi dagi Imphal da senthong rakhiba karisu leite haina Social Welfare Minister Haikham Dingo na pausi asiga wali sanaba matamda phongdorokre Minister Dingo na makhata na phongdokibade charter flight amada ngahan numidang pung 3 taba matamda Delhi da leiruraba MLA sing Imphal da thorakhe charter flight da Imphal da thuna thorakpagi maramde Manipur laingang na sinduna hayeng pangthokadoriba thauba singi ningsing numit 13 August ki thauramase yauba nangnanabagi damakta thorakhibanai Imphal da thorakadaba MLA singge aeroplane ticket kakpa phangdabagi awaba mayoknakhe ruling MLA pumnamak athauba singi ningsing thauramase soidana yauningbadage charter flight ta makhoi punna thorakhibani haikhe Minister da hai makoina Delhi da leringai matamda Union Home Minister Amit Shah na Manipur gi Chief Minister N Birenda telephone tawduna MLA ni phu khudakta Imphal da thogan khinaba warning tawba mata laikhidai Delhi da leringai matamda Prime Minister Narendra Modi da laingak sasan paiba si da yauriba MLA sing na khuyek piduna demand taruk yauba memorandum ama pisinke memorandum adu da yauriba demand sing adu de suspension of operation su handoko Manipur da National Registration of Citizen NRC sanahallo Autonomous District Council gi mapangal kangkhatallo Manipur gi chinga masung tamda khulai mapung phana laukhatpa kuki sing na taliba separate administration yadaba loinana Manipur da tangdu laita ba hanjilangna ba wari saba hobai basini haikhe amaromda hiram asiga mari leinana thangmaiban kendra gi MLA khumuksam joy kisan na pausi asiga wari sanaba matamda su Union Home Minister Amit Shah na ruling gi MLA ni fu Delhi dagi Cheiraklaga Tallakhiba karisu leite haiba wafam phongdorokhe panba yabade ruling gi MLA ni fu ase haukiba August 9 amasung 10 da Delhi gi damakta Imphal thadokhiba nei makoina Delhi da leiringai matamda Prime Minister Narendra Modi unanaba yamna kanna honakhe adubu Prime Minister gi achunba kaya laibana maram oiduna unaba phangkhide
Unaba phangdrabasu Prime Minister Office ta satuna memorandum atu pisinke